ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯅꯤ꯫ ꯇꯔꯨꯛꯁꯦ ꯉꯔꯥꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯊꯣꯛꯆꯔꯛꯑꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯂꯔꯦ꯫ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯐ꯭ꯂꯥꯏꯠ ꯁꯠ ꯗꯥꯎꯟ ꯀꯩꯀꯥ ꯇꯧꯕꯗꯒꯤ ꯃꯅꯤꯄꯨꯔ ꯌꯧꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯁꯦ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯀꯉꯥꯎꯅꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯦꯁꯤꯂꯤꯇꯤꯁ ꯑꯃ ꯄꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯚꯕꯟꯗ ꯊꯨꯡꯂꯒ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯚꯕꯟꯗ ꯊꯨꯡꯕꯒꯤ ꯁꯨꯃꯥꯏꯅ ꯐꯦꯁꯤꯂꯤꯇꯤꯁ ꯄꯤꯕꯁꯦ ꯑꯩꯈꯣꯏꯔꯣꯝ ꯁꯥꯏꯠꯇꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯗ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ ꯃꯅꯤꯄꯨꯔꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯉꯛꯑꯒꯗꯤ ꯀꯅꯥꯗ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯏꯟꯐꯣꯔꯝ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯤꯡꯗꯣ ꯌꯥꯔꯒꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯂꯩꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯅꯤꯄꯨꯔꯗ ꯔꯨꯃꯔꯁ ꯌꯥꯝ ꯀꯟꯅ ꯆꯠꯊꯔꯤꯌꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯂꯣꯏꯅ ꯄꯛꯑꯒ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯛꯑꯦ ꯁꯁꯄꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔ ꯂꯩꯖꯕꯅꯦ꯫ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯑꯣꯕꯖꯥꯔꯚ ꯇꯧꯔꯒ ꯂꯩꯖꯕꯅꯦ꯫ ꯁꯤꯗ ꯄꯛꯑꯦ ꯅꯠꯇ꯭ꯔꯒ ꯁꯁꯄꯦꯛ ꯇꯧꯔꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯤꯗ ꯃꯣꯏꯗ ꯌꯥꯝꯅ ꯔꯨꯃꯔꯁ ꯀꯩ ꯍꯥꯏꯅꯤ ꯅꯠꯇꯕꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯦꯟ ꯑꯣꯏꯅ ꯇꯧꯖꯅꯤꯡꯕ ꯔꯤꯀ꯭ꯋꯦꯁꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯔꯤꯈꯩꯒꯤꯗꯤ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯇꯥꯟꯅ ꯄꯨꯁꯤꯟꯕꯤꯅꯕ ꯃꯤꯟꯁ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯄꯨꯁꯤꯟꯕꯤꯌꯨ ꯁꯤ ꯑꯩꯈꯣꯏ ꯒꯣꯚꯔꯟꯃꯦꯟꯠꯗ ꯃꯦꯟ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ꯫ ꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯤꯟꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯞ ꯇꯧꯖꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟꯁꯦ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯣꯛꯗꯥꯎꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯄꯟꯊꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒꯁꯨ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟꯒꯤ ꯃꯇꯝꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯃꯤꯟꯁ ꯑꯃꯈꯛꯇꯪ ꯁꯤꯟꯕꯤꯌꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠꯇ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯀ꯭ꯋꯥꯔꯟꯇꯥꯏꯟꯁꯦ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯦ ꯀꯔꯤꯃꯠꯇ ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯁꯔꯇꯤꯐꯥꯏꯠ ꯇꯧꯅꯕ ꯁꯤꯒꯤ ꯋꯥꯍꯩꯁꯤꯁꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯁꯦ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯇꯥꯟꯅ ꯄꯨꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯄꯨꯁꯤꯟꯅꯕ ꯃꯤꯟꯁ ꯑꯇꯣꯞꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯐꯔꯦ ꯁꯤꯗ 14 days ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯖꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯞ ꯇꯧꯖꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯣꯛꯂꯛꯄ ꯅ꯭ꯌꯨꯁ ꯑꯃꯗ ꯍꯧꯖꯤꯛ 21 days ꯐꯥꯎꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯔꯦ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯁꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ 14 days ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯔꯒ ꯁꯤꯗ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕ ꯂꯣꯏꯔ ꯃꯇꯝꯗ 21 days ꯁꯤꯗ ꯑꯩꯈꯣꯏꯅ 21 days ꯑꯃꯁꯨ ꯁꯠꯗꯥꯎꯟ ꯇꯧꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯕ ꯃꯇꯝꯁꯦ ꯂꯣꯏꯔꯀꯥꯟꯗ ꯌꯨꯝꯗ ꯊꯣꯛꯄꯒꯤ ꯄꯔꯃꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯁꯦ ꯁꯤꯗ ꯑꯣꯡꯂꯤ ꯖꯔꯅꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯈꯛꯇꯪꯈꯛꯀꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯗꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯂꯩꯖꯔꯛꯄ ꯍꯥꯏꯁꯦ ꯃꯅꯤ ꯁꯣꯔꯇꯦꯖ ꯀꯩꯀꯥ ꯈꯔꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯁꯦꯜꯐ ꯏꯀ꯭ꯋꯤꯞꯃꯦꯟꯠꯁ ꯑꯣꯏꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯒ꯭ꯂꯣꯚꯁ ꯀꯩꯀꯥ ꯑꯗꯨꯒꯤꯗꯃꯛꯇ ꯗꯦꯐꯤꯁꯤꯠ ꯈꯔꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯒꯤ ꯃꯔꯝꯗꯁꯨ ꯈꯤꯇꯪꯈꯛ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯖꯔꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯌꯧꯅꯕꯒꯤ ꯃꯤꯟꯁ ꯑꯝꯇꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯐꯥꯎꯗꯗꯤ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯁꯤꯅꯤ꯫ ꯇꯔꯨꯛꯁꯦ ꯉꯔꯥꯡ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯊꯣꯛꯆꯔꯛꯑꯦ ꯑꯗꯨꯒ ꯒꯨꯋꯥꯍꯥꯇꯤꯗ ꯊꯨꯡꯂꯔꯦ꯫ ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤꯗ ꯐ꯭ꯂꯥꯏꯠ ꯁꯠ ꯗꯥꯎꯟ ꯀꯩꯀꯥ ꯇꯧꯕꯗꯒꯤ